ꯑꯩꯉꯣꯟꯗꯒꯤ ꯏꯕꯦꯝꯃ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯐꯤꯁꯤꯒ ꯁꯪꯇ꯭ꯔꯦꯛ ꯁꯪꯉꯗꯅ ꯇꯤꯈꯥꯡ ꯊꯤꯕꯣꯡ ꯍꯦꯛ ꯃꯥꯟꯒꯩ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯂꯩꯁꯥꯔꯤꯉꯩꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯍꯩ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯌꯥꯝ ꯀꯟꯅ ꯀꯔꯤꯅꯣ ꯅꯪ ꯀꯌꯥꯝ ꯂꯧꯁꯜꯂꯨꯔꯒꯦ ꯌꯨꯝꯁꯦ ꯁꯥꯔꯤꯁꯦ ꯃꯌꯥ ꯇꯥꯔꯛꯁꯨ ꯐꯥꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔꯤꯡ ꯃꯥꯟꯒꯩ ꯐꯔꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯂꯨꯄꯥ ꯂꯥꯛ ꯀꯨꯟꯗꯣ ꯅꯣꯏꯅ ꯉꯁꯤ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯤꯡꯒꯣꯜꯁꯤꯒꯤ ꯄꯇꯥꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯝꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤꯅꯕꯨ ꯗ꯭ꯔꯥꯝꯅꯗꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯑꯩ ꯍꯌꯦꯡꯅꯦ ꯄꯨꯂꯤꯁ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯄꯨꯊꯣꯔꯛꯑꯣ ꯐꯖꯅ ꯍꯥꯏꯉꯩꯗ ꯌꯥꯝ ꯉꯥꯡꯉꯨꯔꯣ ꯅꯨꯄꯤꯗꯪꯕꯣ ꯅꯠꯇꯦ ꯁꯅꯥꯊꯣꯏ ꯔꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩ ꯅꯪ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯣ ꯑꯩ ꯑꯗꯨꯗꯩꯗ ꯑꯣꯏꯅ ꯉꯥꯡꯅꯔꯁꯦ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ ꯅꯤꯐꯨ ꯇꯥꯔꯤꯛ ꯀꯌꯥ ꯁꯥꯡꯗ ꯀꯨꯟꯊ꯭ꯔꯥꯁꯦ ꯑꯁꯤꯗꯩ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯊꯧꯔꯥꯡ ꯊꯝꯃꯛꯀꯗꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯆꯥꯔꯣꯏ ꯍꯤꯡꯒꯣꯜꯁꯤꯒꯤ ꯄꯇꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪ ꯀꯌꯥꯝ ꯂꯧꯁꯜꯂꯨꯔꯒꯦ ꯑꯩ ꯈꯪꯗꯦ ꯈꯪꯗꯦꯗ 이스 후라한바나 꼭다나 비바 애들이 많다 보이세 ꯑꯩꯅ ꯄꯩꯁꯥ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯤꯁꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝ ꯁꯥꯕꯤꯅꯕꯁꯤ ꯃꯉꯥꯏꯔꯦꯕ hꯧꯖꯤꯛ ꯁꯦꯟꯖꯪꯒꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ hꯧꯖꯤꯛ ꯁꯦꯟꯖꯪꯒꯤ ꯊꯧꯔꯣ ꯅꯪꯅꯦ ꯊꯧꯔꯣ ꯁꯦꯟꯖꯪ ꯅꯪ ꯀꯥꯟꯅꯔꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯅ ꯑꯃꯨꯛꯅꯦ ꯄꯩꯁꯥꯗꯣ ꯂꯧꯕ ꯂꯥꯛꯏꯕ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯂꯧꯕ ꯂꯥꯛꯏꯕ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯕꯗ ꯂꯧꯅꯗꯕ ꯄꯣꯠꯇꯨꯗ ꯀꯔꯤꯅꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯂꯧꯅꯈ꯭ꯔꯕꯕꯣ ꯂꯩꯁꯥꯔꯤꯉꯩꯒꯤꯗ ꯂꯩꯁꯥꯔꯤꯉꯩ ꯍꯧꯖꯤꯛ ꯁꯤꯡꯉꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯕ ꯃꯥꯅ ꯁꯤꯔꯣ ꯄꯤꯔꯣ